Sudhir, thank you. ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟ ꯊꯝꯕꯤꯔꯦ ꯏꯍꯥꯟ ꯍꯥꯟꯅꯃꯛꯇꯗ ꯃꯉꯥꯜ ꯃꯤꯗꯤꯌꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯈ꯭ꯔꯤꯁꯇꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨ ꯏꯕꯨꯡꯅ ꯄꯤꯕꯤꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯉꯥꯜ ꯃꯤꯗꯤꯌꯥꯒꯤꯅ 30ꯒ 3ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯉꯥꯜ ꯃꯤꯗꯤꯌꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯈ꯭ꯔꯤꯁꯇꯒꯤ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯏꯆꯤꯟ ꯏꯅꯥꯎ ꯏꯔꯤ ꯏꯇꯥꯁꯤꯡ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯤꯗ ꯏꯔꯤ ꯏꯇꯥꯁꯤꯡ ꯏꯔꯩꯀꯥ ꯏꯔꯤꯆꯥ ꯄꯨꯝꯅꯃꯛ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯕꯨ ꯇꯠꯅꯈ꯭ꯔꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛꯀ ꯁꯝꯗꯟꯕꯤꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯖꯥ ꯁꯨꯙꯤꯔ ꯅꯥꯎꯔꯦꯝꯅ ꯃꯄꯨ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯥꯊꯅꯥꯒ ꯂꯣꯏꯅꯅ ꯃꯄꯨ ꯏꯕꯨꯡꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯃꯄꯨ ꯏꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯡ ꯁꯟꯗꯣꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥ ꯁꯨꯙꯤꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯖꯨꯝꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯄꯨ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯁꯨꯙꯤꯔ ꯅꯥꯎꯔꯦꯝꯅ ꯁꯟꯗꯣꯛꯄꯤꯒꯗꯕ ꯇꯣꯄꯤꯛ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯥꯡꯗ ꯍꯟꯗꯣꯛꯄꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯁꯨꯝ ꯆꯠꯂꯕꯅꯤꯅ ꯑꯣꯖꯥ ꯁꯨꯙꯤꯔ ꯅꯥꯎꯔꯦꯝꯅ ꯑꯣꯖꯥꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯣꯖꯥꯅ ꯃꯇꯝ ꯂꯧꯕꯤꯁꯤ ꯑꯣꯖꯥ ꯃꯇꯝ ꯂꯧꯕꯤꯁꯤ ꯑꯍꯥꯟꯕꯃꯛꯇꯗꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯁꯤꯒꯨꯝꯕ ꯐꯖꯕ ꯃꯉꯥꯜ ꯃꯤꯗꯤꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯖꯇ ꯂꯩꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯔꯒ ꯃꯉꯥꯜ ꯃꯤꯗꯤꯌꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯃꯤꯗꯤꯌꯥꯗ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯅꯕ ꯑꯃꯗꯤ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯐꯇ ꯌꯥꯎꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯎꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯩ ꯑꯩ ꯈꯛꯀꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯩꯇꯩ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤ ꯃꯉꯥꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯒ 45 days ꯁꯤ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯃꯤꯟꯅꯔꯤ ꯀꯔꯝꯍꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯤ ꯑꯣꯔ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯤꯀꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯇꯥꯔꯒ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕꯁꯨ ꯑꯩꯈꯣꯏ ꯆꯠꯊꯗꯨꯅ ꯂꯩ ꯑꯗꯣ ꯉꯁꯤ ꯑꯩꯕꯨꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯅꯅꯤꯡꯉꯥꯏ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯅꯕꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯤꯕꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯒꯗꯕ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯉꯥꯡꯖꯒꯗꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤ ꯆꯞ ꯆꯥꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯁꯤꯒꯤ ꯃꯤꯅꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯕꯣꯔ ꯐꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯆꯤꯡꯕꯤꯕ ꯌꯥꯅꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯁꯣꯔꯅ ꯆꯤꯡꯕꯤꯕ ꯌꯥꯅꯅꯕ ꯏꯁꯣꯔꯗ ꯑꯃꯨꯛꯇꯪ ꯆꯪꯖꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯡꯅ ꯊꯥꯡꯒꯠꯆꯩ ꯏꯄꯥ ꯅꯍꯥꯛꯇꯤ ꯑꯁꯦꯡꯕ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯁꯣꯟꯕ ꯃꯇꯝꯗ ꯏꯪꯊꯕꯅ ꯄꯤꯛ ꯊꯜꯂꯦ ꯁꯤꯒꯨꯝꯕ ꯆꯤꯡ ꯂꯦꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ
ꯄꯤꯊꯤꯕꯤ ꯄꯨꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯕꯁꯤꯡ ꯃꯤꯗꯤꯌꯥ ꯑꯁꯤꯒꯤ ꯃꯔꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯪꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯕꯤꯔꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯤꯡꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯗꯨꯅ ꯂꯩꯕꯅꯤ ꯅꯆꯥꯅ ꯉꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗ ꯅꯩꯅꯒꯗꯕ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯆꯥꯅ ꯅꯍꯥꯛꯅ ꯄꯤꯕꯤꯕ ꯂꯧꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯅꯆꯥꯗ ꯇꯥꯛꯄꯤꯕ ꯒꯨꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯆꯒꯗꯕꯁꯤꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯆꯔꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯌꯥꯎꯕꯤꯌꯨ ꯑꯍꯧꯕꯗꯒꯤꯅ ꯂꯣꯏꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯆꯤꯡꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯁꯛ ꯁꯣꯟꯖꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯥꯃꯦꯟ ꯐꯔꯦ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯏꯁꯣꯔ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯌꯦꯡꯂꯛꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯤ ꯙꯔꯃꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯆꯒꯗꯕꯁꯤ ꯄꯥꯈꯣꯟ ꯆꯠꯄꯒꯤ 13ꯒꯤ 13ꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯐꯪꯂꯗꯨꯅ ꯑꯟꯇꯤꯌꯣꯛꯇ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯃꯗꯨꯗꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯈꯣꯏꯅ ꯁꯤꯡꯂꯨꯞꯀ ꯂꯣꯏꯅꯅ ꯇꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯟꯇꯤꯌꯣꯛꯇ ꯁꯦꯕꯣꯛꯁꯤꯡꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯅ ꯀꯧꯈꯤ ꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯃꯁꯤ ꯄꯥꯈꯣꯟ ꯆꯠꯄꯒꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯃꯛꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯇꯝ ꯑꯃꯗ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯦꯝꯕ ꯃꯇꯝꯗ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯖꯥꯀꯣꯕꯇ ꯏꯁꯣꯔꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯒꯨꯝꯅ ꯅꯈꯣꯏꯗꯤ ꯈꯟꯗꯣꯛꯂꯕ ꯁꯥꯒꯩꯅꯤ ꯉꯁꯤꯗꯒꯤ ꯅꯈꯣꯏꯁꯦ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯍꯥꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯗꯦ ꯃꯇꯝꯁꯤꯗ ꯏꯁꯣꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧ ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯃ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯖꯤꯍꯨꯗꯤꯁꯤꯡꯕꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯖꯥꯀꯣꯕꯇ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯒꯨꯝꯅ ꯅꯈꯣꯏꯁꯦ ꯉꯁꯤꯗꯒꯤꯗꯤ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯅ ꯀꯧꯔꯒꯅꯤ ꯃꯗꯨꯒꯤ ꯙꯔꯥꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯄꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯊꯪ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨ ꯐꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯅ ꯀꯧꯗꯦ ꯑꯩꯈꯣꯏꯁꯦ ꯖꯤꯁꯨ ꯂꯥꯛꯑꯦ ꯖꯤꯁꯨꯒ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯄꯨꯊꯣꯛꯑꯦ ꯁꯦꯕꯣꯛ ꯗꯤꯁꯥꯏꯄꯜ 12 ꯄꯨꯊꯣꯛꯑꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯗꯤꯁꯥꯏꯄꯜꯁꯤꯞ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯗꯤꯁꯥꯏꯄꯜꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯃꯤꯟꯅꯩ ꯑꯗꯣꯝꯗ ꯐꯣꯀꯁ ꯇꯧꯗꯗꯨꯅ ꯑꯩꯅ ꯉꯁꯤ ꯌꯥꯝꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯐꯣꯀꯁ ꯇꯧꯅꯤꯡꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ ꯑꯦꯟꯇꯤꯌꯣꯛꯇ ꯉꯁꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯊꯪ ꯖꯤꯁꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯖꯤꯁꯨꯅ ꯁꯤꯔꯦ ꯖꯤꯁꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯁꯦ ꯁꯦꯕꯣꯛ 12 ꯑꯗꯨꯒ ꯕꯥꯔꯅꯕꯥꯁ ꯑꯃꯨꯛ ꯃꯣꯏ ꯁꯤꯔꯕ ꯃꯇꯨꯡꯗ 12ꯁꯦ ꯑꯃꯨꯛ ꯏꯂꯦꯛꯇꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ 12 ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯁꯣꯔꯒꯤ ꯄꯥꯎꯁꯨ ꯁꯟꯗꯣꯛꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯣꯏ ꯈꯪꯉꯤ ꯖꯤꯁꯨꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯃꯣꯏ ꯂꯣꯏꯅ ꯃꯗꯨꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯃꯣꯏꯗ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯟꯗꯨꯅ ꯃꯣꯏꯁꯦ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯑꯗꯨ ꯃꯈꯣꯏ ꯈꯛꯇꯪ ꯍꯔꯥꯎꯔꯒ ꯋꯥꯔꯁꯤꯞꯇ ꯍꯔꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯄꯥꯛ ꯁꯟꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯄꯥꯛ ꯁꯟꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗꯒꯤ ꯁ꯭ꯇꯦꯐꯦꯟꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯍꯥꯟꯕ ꯍꯥꯠꯈꯤꯕ ꯍꯧꯖꯤꯛ ꯁ꯭ꯇꯦꯐꯦꯟ ꯁꯤꯕ ꯍꯧꯔꯦ ꯁ꯭ꯇꯦꯐꯦꯟ ꯁꯤꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯀꯤꯕꯗꯨꯗꯒꯤ ꯃꯣꯏꯁꯦ ꯀꯤꯔꯛꯄꯗꯒꯤ ꯃꯊꯪ ꯆꯥꯏꯊꯣꯛꯈꯤꯗꯅ ꯑꯦꯟꯇꯤꯌꯣꯛꯇ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯃꯊꯪ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯟꯇꯤꯌꯣꯛꯀꯤ ꯁꯤꯒꯤ ꯆꯞ ꯆꯥꯅ 11ꯒꯤ 26ꯇ ꯍꯥꯏꯕ ꯁꯤꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯀꯩ ꯇꯧꯔꯒꯦ ꯆꯍꯤ ꯑꯃ ꯃꯈꯣꯏꯁꯦ ꯕꯥꯔꯅꯕꯥꯁꯅꯦ ꯁꯣꯜꯅꯦ ꯃꯈꯣꯏꯁꯦ ꯄꯨꯜꯂꯒ ꯄꯣꯜꯁꯨ ꯃꯈꯣꯏꯁꯦ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯄꯣꯜꯕꯨꯁꯨ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯀꯧꯒꯗꯒꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯇꯤ 26ꯇ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯂꯦ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯜꯂꯤꯕ ꯃꯤꯁꯤꯡꯕꯨ ꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ ꯀꯧꯔꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯃꯤꯡꯊꯣꯜꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯐꯣꯀꯁ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯁꯥꯄꯣꯔꯠ ꯚꯔꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯐꯪꯉꯤ Ephesians 2:19ꯗ 1 Peter 4:16ꯗ ꯑꯩꯈꯣꯏ ꯃꯁꯤ ꯑꯩ ꯄꯥꯊꯣꯛꯂꯔꯣꯏꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯤ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕ ꯁꯤꯕꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯐ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯇꯨꯡꯏꯟꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯁꯦꯡꯕꯗꯤ ꯃꯩꯇꯩꯂꯣꯟ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯇꯨꯡꯏꯟꯕ ꯌꯥꯟꯍꯟꯕ ꯇꯨꯡꯏꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯁꯤꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯊꯥꯛ ꯑꯁꯤ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕꯗ ꯁ꯭ꯇꯦꯟꯗꯔꯗ ꯊꯥꯛꯇꯨ ꯑꯣꯏꯗꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯝꯃꯤꯕ ꯑꯁꯤꯗꯤ ꯖꯤꯁꯨꯒ ꯑꯩꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯤꯀꯨꯞꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯩꯒꯁꯦ ꯑꯃꯈꯛꯇꯅꯤ ꯖꯤꯁꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩꯉꯣꯟꯗ ꯆꯪꯈ꯭ꯔꯦ ꯖꯤꯁꯨꯒ ꯑꯩꯒ ꯑꯃꯈꯛꯇꯅꯤ ꯑꯩ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕ ꯅꯠꯇꯦ ꯑꯩ ꯖꯤꯁꯨꯒ ꯍꯤꯡꯃꯤꯟꯅꯔꯤ ꯑꯩ ꯖꯤꯁꯨꯒ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯖꯕ ꯃꯁꯤꯒꯤ ꯍꯔꯥꯎꯕꯁꯨ ꯂꯩ ꯅꯨꯡꯉꯥꯏꯕꯒꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯄꯤꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯨꯡ ꯏꯜꯂꯤꯕ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯅ ꯀꯧꯕꯁꯤ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯟꯊꯕꯒꯤ ꯃꯇꯝ ꯌꯧꯔꯛꯈ꯭ꯔꯦ ꯌꯥꯝ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯤꯟꯊꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯟꯕ ꯄꯣꯏꯟꯠꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯕ꯭ꯂꯦꯁꯤꯡ ꯐꯪꯍꯟꯅꯤꯡꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯤ ꯁꯨꯙꯤꯔ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ or XYZ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯆꯤꯟꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯆꯤꯟꯅꯥꯎꯁꯤꯡ ꯏꯁꯣꯔꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯑꯩꯅ 2002ꯗ ꯑꯣꯖꯥ ꯂꯛꯁꯟꯅ ꯁꯟꯗꯣꯛꯑꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯉꯁꯤ 2002ꯗ ꯑꯣꯖꯥ ꯂꯛꯁꯟꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯍꯜꯂꯦ ꯖꯤꯁꯨꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯁꯤꯟꯖꯕ ꯃꯤꯀꯨꯞꯇꯨꯗ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯃꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯃꯅ ꯑꯩꯅ ꯕꯥꯏꯕꯜꯁꯨ ꯄꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨ ꯀꯅꯥꯅꯣ ꯌꯥꯝꯅꯁꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯥꯖꯕꯁꯦ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯊꯥꯖꯈꯤꯕꯁꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯥꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯗꯨꯝ ꯑꯩ ꯖꯤꯁꯨꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯕ ꯍꯧꯈ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯕꯁꯦ ꯑꯆꯨꯝꯕꯗꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯑꯃꯗꯨ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯣꯟꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯙꯤꯔꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯗꯤꯂꯤꯞꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯥꯁꯇꯔꯁꯤꯒꯤ ꯃꯤꯡ ꯄꯥꯁꯇꯔ ꯄ꯭ꯔꯣꯕꯤꯔ ꯀꯧꯏ ꯃꯥꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ or XYZ ꯑꯩꯈꯣꯏ ꯊꯥꯖꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯑꯋꯥꯕꯗꯨ ꯃꯤꯁꯤꯡꯗ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯣꯔ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯇꯤꯆꯤꯡꯁꯦ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯁꯤ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯅꯤꯡꯕꯁꯦ ꯑꯗꯨꯅꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯤꯈꯛ ꯑꯩ ꯅꯩꯅꯅꯤꯡꯉꯤ ꯃꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯕ꯭ꯂꯦꯁꯤꯡ ꯌꯥꯝꯅ ꯂꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕ꯭ꯂꯦꯁꯤꯡ ꯌꯥꯝꯅ ꯂꯩ ꯑꯩꯒꯤ ꯁꯤꯡꯂꯨꯞꯇ ꯃꯁꯤꯅ ꯑꯩꯈꯣই ꯕꯣꯔ ꯌꯥꯝꯅ ꯐꯪꯗꯨꯅ ꯂꯩ ꯀꯔꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯒꯨꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤ ꯇꯨꯡꯏꯟꯕꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯄꯥꯊꯅ ꯂꯧꯏ ꯈꯤꯇꯪ ꯄꯥꯅ ꯂꯧꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯤꯗꯔ ꯑꯃ ꯆꯠꯂꯦ ꯖꯤꯁꯨꯁꯤ ꯆꯠꯂꯦ ꯑꯩꯅ ꯃꯥꯒꯤ ꯇꯨꯡꯏꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯑꯩꯅ ꯄꯥꯔꯨꯕ ꯑꯩꯅ ꯐꯪꯖꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯈꯤꯕꯒꯨꯝ ꯅꯈꯣꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅꯤ
nakoise aiga yamna luna tinaba marup ni haina marup amana marup amada kaido nungda nang aigi itung illo marup haina haide marup aiga nanga chatminase marup nanga aiga chaminase marup haiba sitabu aiga chap manaba standard ni kenaba amata leite adu bangasi ekhoi kari haigadra ekhoi se adum tung illi haibagi sida ekhoi gi standard se kara nemna adu ui masigi life ki christian se ekhoi se awaba dum shende thengal le adu to the point la ko matam da karam bano haiba ta ina haini libudi ekhoi se prabhu jisu christ gam chap mani jisu aina jisu thaja bami ko jisu gi thawai engon da lai jisu gi thawai mangna aigi manung da leiraga ekhoi minaraga niba life chatle sida ai testimony macha ama khak testimony ama dilai adu ai testimony macha ama khak ai li jini masi karam bano haiba tarabudi yamna nuai jaba yamna harau jaba ni mase ai gi life ka 2002 da ozalak sanna bangladesh ta lak pa matam manipur dagi haugi dharma puraga nipa ama lae ma ke maming se laksan je haiba ngamdana lokhonaina bangladesh ke maiti singna haina bi adu kakte sunatana ozalak sanna lak pa matam se karamba mong da thingsige karamba mong da mai christian sing je ohelo sige haiba se masi shor khang da mi singi lalong oyami adubo ozalak sanna bangladesh ta itai maga ozalak sangi loina biga pikli ba angang chahi pha riba han jimima ga bangladesh sangla ba matung ozalak sanna ahan ba bangladesh ta thunglar ba matung da hoktiar khola ko bu khunna du da leiri ba yum madu se yam standard high standard lai ba imung amani aduga hinduism da yam na kuppa dharma amani khong hamla ba shu iru thokpa yam na dharma ka mada adugi yum adu da ozalak san amade itai mama ke loina bi aduga la aga makoina mafam du da hek sangi ba mi singna kai hai hawal hawal khag ta habdi hey amna faine moidi mohoi gi wangang sangang mokoi gi thogul be bahar mokoi gi fizet lakset mokoi ni hingde lifestyle mokoi gi oidi basing che ekhoi cham na di cham mi din natte mase ekhoi kanano karamaina tawbuno mana mark se ekhoi na puge tawrabusu ma ki wa jalak singi wahai mana phubangam de ado moi gi jisu she kari no haibu khoi khangbagi darkar ama oire haina ozalaksan bo fuge hana torba miduna he no ozalaksan da marup sharaga hairiba hotia kholasi da leiraga ni bangladesh ngas mission sandu le machine sin ozalaksan gi first point ozalaksan ngasi fawda ozalaksan bu yabagi chance bangladesh le ba muslim sing na ozalaksan la di hojik shu yamna harawi muslim ni shu harawi aduga pangan sing na shu harawi maite sing na shu harawi jisu pau sandok pad tukachaba tarabasu makhoigi ishorgi oiba jisugi oiba thabak thongjina makhoina action oina ulam labani na madugi chap chawa ishorgi mati mangala phongdok lone ngasi su madugi blessing ado lai siga chama ni sinena aigi punchi de thok wai mai li sege masi karamano haiba tarabadi aina aigi business ki tamakta aise chitagang da toina chatle chitagang chatpa sida nongma aina chitagang lambi chatpa matamda aigi train sida phaminariba aiga phaminariba nipa se ma chahi kuncha mang aigi lenga oigani adu mark se makoi chome ma se tupi upe bangladesh te nahasingna koi chongaba muslim gi tupi uplabadi ekhoi yam section na chali maram di makoi se ketang manungi oiba singda kara sathigal le adu aiga maka phamina bas dai shoda prathana tawi shor aina phamina ga da maru mapang khudingma nangna yabi bo oibiyo haina adu ko evangelist khoi gi problem ma mate adum lei masi karam banoi ba tarabadi pau sandok ning base aina mangon hang marup aigi ming suji kawi aigi chitagang da chatkadabani na ki ming di kari kaw gen mai maming se shimon kawi nang kadai gi no haina bamatan da maki level at sloina hai aina nang di kari thabak taw buno haina ko ni se wari mun na sana raga lei adu pung ani ahum gumba chalaba matungda aigi hojiki hariba muslim ni pa se mark se magi pambam dure ma se number 1 tawba thokra matungda ai sidi tummaga leibani isai taraga tummaga lei ado titi ama laga titi duna ngona haiba sir nangi mani bet tare nangi sitchida haina ari aina yengba matamda mani bet se taramini yamna chawbo mani bet se ado aina aigi mani bet se yengba matamda aigi din natte ado bai khange aigi marup sigini
na thoki bese mai mani bek tar ga le ai marup se mai mani bek ina paisal le par ba matung da marup si mapan thok ba hala ba matung da mak si kai to ge har ga mai mani bek lei to se ma khang de adu bu ai na mangod minute manga mu ki matung da marup nangi mani bek yaw ba chi yeng bi yo haina adu ma na yeng hey yaw de na ma se pakat krai na hey pakat kan no nang na mapan thok pa chal le ngi manung da titi ma la ga si mani bek si tare haina sir si tegi lotion bi haina gon hai ai ni yeng mam ai gi natte marup nagi wegen hai nagi tahin nagi ne sen lotion lo haina ai ma pi pi ra ba matung da minute tara ma ki matung da ma se mani bek tu yeng ga ma se paisa tu yeng su yeng ni bagum na adum taw ai na lotok ta bai se muslim se kra chingna gan ni oi gal le ado ai mai mani bek tu yeng su yeng de ado ahan bada ai khoine to mina ma sa napan oiraga lei ma muslim man hai ai sai do te christian ne ado minute tara mu ki matung da ma na kai hai ga mai mani bek se lo tho e mai se lori yenge yenga ba matung da ma na gon u hol le brother ai mani bek si yengo ai si da yaw ri ba paisa se ase kare creative dinner ni hai creative dinner da listing uhum oi ba mai marup amana paisa se kai thu pi hai na ma on da pe pa creative dinner listing amana lakh ani ka listing tara threat dinner listing amana numitu da ma on yo mi se bangada se paisa na lakh ahum gumbati oi gadra ma adu mai na pu pi tawi adu ma na kai hare ke hare ga minute ahum gumba ai ga wai sa hai ke su kai de ai nei mani bek tu chei paisa su yengu de adu marup se nangi ni sin nangi aseng balan ni nang lo solo think ai gon ma yam na hai dono ba dono thagat le mana adu ngak le ma ke hai ke brother nang karamba jati no hai na hai ai na ai di mai te ni oh kadai de gi no ai ge le fun sai hara ma tu na ma na kai mu last ke hai ke ha nang christian oi ram ga ni hai nang se christian oi ram ga ni hai ai na haro mu dul loi ben ni tu nang se christian oi ram ga ni hai ai na kra vai christian oi no khang ni no the ma ke hai ga masi gi thabak se christian khak na siguma thabak se to bongam ni ai muslim ama oijara bu shu ai gi muslim ama na phangam ba ta bi pasha sen se lol laga ma gi oi gi adu ba masi gi thabak se christian khak na to bongam ni jisu gi mi khak na masi thabak se to bongam ni Praise God. ai na de gi Hallelujah. haure gi pau sun do pa adu maina pau sun do ba matung da muslim si ai ga chitagang phau ba ma ka se mi nei aroi ba matam da ma se ai ngona card hame piram ni masi gi card sine ke weram gi ha mark si Bangladesh Muslim Jihad ki General Secretary हो रहे हैं number 1 number 2 दा महाक से बांग्लादेश बैंक अमगी सिटी बैंक है ना बांग्लादेश ले प्राइवेट बैंक सिगी MD की मचाने पा हुए करोड़पति ने है वो मुकोई से बांग्लादेश मरी रख ले बंगम्बा अतु को बम्बी नहीं मोई से एशिया की मनुंगा पैसा पाए बदा top 10 के मनुंगा मापा से शो अमनी अतु मायना तोर माय गन हाई अतु मतुंगा माना ट्रेंड कुमला मतुंगा why you will sana ba matunda hojik se kai to ge haraga hojik se ai ga ma ga online da ai ji su ge pau sun do letri ichine na ushe ai na se da hygienic ba point adu di karam no ha ta di ai khoi christian sing asha mi bu tam bi yam na hai ye mi bu tam bi yam na ye khoi na pi ba message su ai gi message yaw do bugum na no hoi na khoi ha bi she mashi khoi am shi ne mashi ai di oin na di tan topa phabra hai na khale ngasi han ba christian gi life si di ai na pau shan doctor bu shu bangladesh ta hujik to bu she ai khoi na pau shan doctor bu shu ai gi evangelist na pau shan doctor bu shu ai khoi gi life si uba matam da ai gi ima ga leba mari si uba matam da ai na ai gi nipi ga leba mari si uba matam da ai na ai gi sa ga leba mari si uba matam da ai gi kay le ka gi mina jesus christ di yam na nungshi na koi bu shi yam na nungshi adu ba koi christian di changwai maram de how gi dharma ni ai na hai adu ai bata ra ba di ai koi bu shi no na nungshi jesus christ je no na nungshi shu hai kari gi jesus lokshan mangam da ba no koi hai ai koi di mai tai ni na ai na adu di no ai shi mai tai ni adu de koi na kai tare ai koi ni shu gi ma cha tare ja chaw bu shi no de koi ni hel sina no shi ma shi chum ba ni ba shi achum ba wai ni ai na shu gi wai de pa shi phung duk chaning ni ba shi di ai khoi christian ni hai bu sha chini nau she mi bu khoi na tambi tring ai da ai ga jishu ga lai mi ne ba mari se
Aiga Jishuga wari shari. Aisha limit kudingi, Jishuga wari shari bra. Aina Jishugi Khonjel target a wangang libra. Aigi gal loshing, Aigi lazaba, lan to Masina Ikram Ikui, Kalaga Ikuishe, Lakre. But see, a queen of Kangadaba. I want to get hold. I get practice the Karamina to Garaga. Number one, I know party, but Bible said, I want that. I want that. Asigi, I want to wait, but number one, I get a lady, I get nipida. I get imada, I get itzada, I get carry like either. I practice the way. I have any a quay. Now, Bible Padre Bushukai. I get charging times. Charging look at Bible Padre Bushukai. Pratana to the Bushukai. I don't know Kanga. Nang na Jishu Pange have a tarabudi. Bible Paragon get to the lotion of a tar, Bible Parubicana will carry. Nang na Pratana to Maduna in Bangam Tribudi, Nang na Pratana to Becana of Caribbean. It's asking the Inatum Division. Nang Jishuge Khonjel Tao. Jishuge Khonjel Queen at Tarabudi. Jishuge Khonjel Tabo Shorgi Machasing a set. I quit Christian Nehabis in Matic Chad. Bangladesh to Jishuke to get evangelist foreigner the foreigner like when sensing the Kay. Now, quick baptized never kill lady. I know. A quick baptized member the Yamnali Adubu. Bangladesh said the Yamna Numai Bajikaram, no Habatar Budi. Bangladesh na Christian was a 125 years shukre. Bangladesh na say Christian lak was sahi Chamaga Kunga Manga shukre. Sigi Manunda sahi no na church develop with a person, a quick mighty church as he cut the name. A quick Yamna Tigna Horaki, Yam the light and I could hold a key. Adubu Bangladesh the lady, but church Mayam the gay, mighty church and number one was it way. Karambada Missanda. Karambada Pitokpada. Karambada Nushinabada. Karambada. I quite Karamina church to Minari Habisha. Sin Agi Marupama, Ujolina leader of Malay, Manatoina Hiba Malay. Bangladesh Mate Baptist Church, I speak away with the Yam Harawi, Karigino Habataragadi. I know Punganing Anglabushu, Mikanazo disturb to the Yam the Munatai head. Bengali church, some of the Wangang with the minute Mangasu ready. Loiri. At the Chinao Shing, I net challenge to Zenba Dudi. I quit me, I'm meaning a judicial white, we had Ning to the Karamano, Habatarapati, Shona Pambashe. I quit Christiana Moena, Mingi Christiano Wish. Ishogi Khonjel Taba Christiano Wish. I want to get Horaga Aphaba, I want to get Hana Horaga. I get Mumanunda, I get like I get just, I get Siluta, I quit a message Taurabudi. It's all comfortable missing now. I eat a pause and doctor Bushu. I just should get to me, Yahaba. I am among us. Lakani. Kasi ay nagipun na. Sinmanda di yam na pajabang ngamba. Iso ko wai ti papura patsa na ngamba. Ay ginung dadi marati tada ba. Number 1 ay koy marata ba Christian wishi. Iso ko wai ase mun na pasi. Iso na kadi ngang bi habit se iso ko Khonjel galoy na ay life the practice to shi. Number 1 number 2 da ay imong manung da gana practice to shi. Ay singlup to gana practice to shi. Adu we batar budi ay koy church amadi ay koy singlup ay koy Maitei Christian sing se Bangladesh to Orebushu, Tripura to Orebushu, Pitigi, Mapam Kia, the Maitei, sing se, no madi. Equi se, Nungai Aphaba, Maitei Sina, no madi. Nungai Aphaba, with a Kali Habusha, Hijamini. The Shobi am the Tagale, at the Nichinao sing, Equi Christian se, Jishuna, Equibanung Shibago, Shogu Ebanung Shivas again, Tamjaraga, Shogu Ebanung Shivas, Engon de get Toglaga. I give Mumanu de get Toglaga, I get single to get Toglaga. Yamna Fava Christian Amagi Magunda do Ohen she has a hygienic talk about coding Makimata de Shona Bo devotion. Amen. Ponthokre. Rano botadre. Churi Ponokchuri, Yamon Kuleta Tagachuri, Ponokchuri, Nasiki Pajarama, Midana, Bangladesh Tegi, a quickie, Mighty Quickie, Marida, Ichino, Kraba, Marita Krabado, but when you so Christian, Kana Sandan Biduna,
ngasi nimidang asida mapu ibungona Kristagi ichilina ma pibiduna wahang hangbiba Christian haibagi matang asida wahang hangbirami aikoi Christian ina lairibase misina koibu Christian ni haina khanglabara haiba wahang asi hangami maramde isogi nungsibado aikai nungda laire aidal aigi nungda lairiba nungsibado mapan tholaklabara nungsibado mapan tholaklabara aigi imung manungi Kristagi nungsibado mapanda tholaklabara aduga sinupta tholaklabara aduga lakai punamakta isogi nungsibaduna se khairabara yumthunbirabara haibu wahang ama hangbirami thagatjori oja yang ngongkilidan thagatjori khundukjori loina kuntraga arungi janmal mitasi phawada yengbiriba nungsijari chinnausing punamakpo mangan media gi makai dagi thodoin do pa harawa nungai ba phungukjori loina mangan media na adongi chawr lama ton sunjare haibasi mayam da haidokjige maramde yam da telo matam asida mangan media gi anauba YouTube asida mi 1100 plus web pase mapu ibungo yawre haibasi puli khangi maramaduna ikai khumna matik chara bichunau sing ngasi ekoina ibungo haki ai sing ase eko mipung khudimakta haidokpa yaranaba mipung khudimakta khangma yaranaba like share amadi subscribe kawbiganu haibasi mangan media gi makedegi mayam punamakta nulu kan chingjari aduga lana ngasi gi wenadi mangan media gi YouTube ki thorom chibolo senjaraga aduga lana zoom de yawi chinau sina bangladesh tang phangdibo ja siga karigo wai saningba karigumba lairagadi matam ngaktan hangduk charange yam tang matamne maramaduna YouTube ki thorom asidi tabi rabi yambire punamak mafamdagi ayaba longjalaga mangan media host ojiriba mabu kumar kaisano yang puno pom khurumjabgolana YouTube ki thorom